Kurumjare, ELITETV ki test of cartoon mahau meng ta video simu hanu taramok. Chari mero nga sin fala punga pause sing cartoon singda cartoon ni singna kari haining liba kari phonu liba kari wakal khalan ni ba do me am sanonga thamjage am lokha jage akoi sana leba ki lore dana na sanga express ki si akoi ngasi di cartoon jog de aduna kano diga hutare sana leba ki lore dana asne yengbiu modi man bani ma ja hangi bagi chinne ado ma gi secretary sina hangmane ba Manipur la amaga hangi be shin amaka sai gi cartoon sina sagalak pane irang gi matang da di ofam amata phongdo lamde na warau na re ne ana haibane mai private secretary sina adeda modi man me ke haige da ha karam be irang no ne aina pandoi bona haidi Manipur gi irang si yam mangra ba hai tai ne adu wakani adu ga khoi mayam na pen da mayama idp singi palam da ba aduga koi waroi ma purakna ba aduga amarom dana koi leiriba president runsi rautho kanda popular government ama leina ba adumba top leader ama haibidi mayam party gi BJP manungi leader ama khalam bagi adu tawgadra kain khanmani adagi samit patra la kiba mayam se bagi atop aje kanoga lakhiu se aduna adugi wona tena bada thokba du dai da sai cartoon thak pare irangi matang da di ofum amatta phongdo lamde na warau na re ne na mai kano sina haibne ba adamani kumai ni modi ma ha karam beirang ne aina pandoi bona irang ki yaman ngena ko ngaw mali ana phajaba si ju wan tholai ba cartoon ne thamjage patang dai sina khoi kona phongi baloe dune baloe si da ngasai khoi tv daga nabi me ama interview to ba khotpa yaw ba adu gi me am da mai nupa ja hangbane nangna kari kari hai ki badu tamlo dana na hai jane adaman hai as kadai deno da manipuri wahidi amani dani hai ki badu makoi gi lon du di khang de da na मन हंगक पदा हजिकी ने कोई की मालूम नहीं है कोई मालूम नहीं सिर ब्रोइरे ना हाइबदो अमाइन तौदना कोई हंदक सिदा मोदी लापगी सिदा पेन दबा मे आमा अदन मीन हंगक पदा खुंगी बदने न करी करी हाइ की बदु तमलोदना ना गसाय माइन बाज ना माइन पी हलरगा मीटिंग याव हलक पदा हंगबदुने अस कायता हाइ देनो मणिपुरी वाइदी अमा ने दनी हाइ की बदु मकोई की लोन दुदी खंग देदा ना ana kari kari hai ki ba du tamlo dana je mai si kano ni maonda hang manate a khoi gi kari hai dare meeting yaw chalu budo ada kari kari hayam bage atamo ana hai bane ba adama na askadai de no manipuri wai di amani dani hai ko ma khoi lo dom na khang de na hindi si khoi khara khara khang bo pa tu ni da adoi po tu ni kasai gi play ka pai ro ga halaga firon hong do bagi sin ne ba ye si tiranga ga pai ro halak bagi ragi thambal gi play am su yaw re adai da mo na kari kari hairam ge kamai kamai toromba akai kri hayam madu tamu ha gana as kadai deno manipuri waidi ama ani dani ha ki budu mkhoi gi lon du di khang dena manipur ja ima manipur hai budu waktana na si ju am pazaba wan to leba cartoon me am se paisa pi de adagi lupa chani dagi hawi chonga bu yowi gaina lisingani people share me am jang nei proof leitraga di madu yada pone chin hai hai bisi di ekta ja ponte aduna me am ngangna bodo sum lei kan da namu gyan tawro nan hai ram da kai de no moi non do khang de manipur ni hai mo khang bai wane na jam phajaba adumba wan to leba cartoon ne thamjage mathang lei sina khoi naro thudang gi hawa do leirang do ne jeju pm lakpai matang da lei khut thana re khoi cartoon ni singche PM लाख बसिदा सरकार की कर्मचारी न महले थवा यावबना हजे मयाम यावना खरे कोई खुदकता मधु बुलब मयाम सकदबनी अदि कंगला मांगदा लेपका फोटो नमकदबनी हाइबन सिंगो मयाम हाइबा को सोशल मीडिया थेंगनबा गई लेग्रे मयाम हाइनाबा अन मी याम खिबदु याम याम मिसी यंगु यात्रा कायना हाइनाबा दो माइ मागी पार्टी सगनबा मयाम Facebook ta karida social media da launaba dum hainaba machum chaba chadaba mapang chaba hainaba mayam je khoi dum thingne ar kanana mapang chaino kanana machum chaino adu gamen da da bida mayam se dum hainaba dum adu hainaba da PM lak posida sarkari karmachari na mele thawa yaw bana amaj da kume adu na tadi mafam teledana makhoi di na aduna order thukba mukti na tabeda chinhai hoina yaw da ba yaroi kaina hai ka haiba koi dum bautai ar chumba chumda bi khangde social media sum haina miyawi aduna TV channel ama khoi gi na su hai gi bagi pau su lei maina mayam chatli photo na mal li adana aduni manipur gi leiba issue se su mayam duni thamai posik se yamna phajaba chu cartoon ne thamjage mathang da lei sina koi lan pau gi as loi re ha duni seida khoi gi dukan phambagi mong ni halama laaga artha corruption free oira malai mafam sena anda hanjana nipi na kume mani babu corruption pura free ne na ay arsa lo ya corruption je free oina ton ba
kanamda thing belaitana adune corruption free hai badune aduna ji mani babu corruption pura free ne na amani lagu su yai aduga seda corruption amta leite aduna koi secretary file lan bada hajikti toribra tawdubra mamang dadi koi file amal lan bada lupa chonga dagi lising dagi kari dagi longnai heba aduna cha thangna ba lupa chonga pi bada sidi yamandi hai ga anduda lupa lising pira lupa lising mi cha di yaman khani aduna I lola pora again hai to flash ta hapaga adugi film doni aduna yam phajaba si juhan to lebine corruption free heaveni corruption free na to ba aduga arthas lobu yai wan to yam ambiguous meaning na thamba adum cartoon na thamjage mathang dal rejna koi people's chronicle gi motly monday na ana hanaki visit lamadi matang da khoi gi elected hai tare kuta khoi gi kuta pajama selaba Nehru tupi upa Nehru tupi haini masi je khoi myam na congress lengang ak ba horak panina adugna khoi Nehru tupi khanei sima tupi ji adai dang sai reporter permission hangbane the visit any reaction kano de pandre kana visit no kana visit no de anda sutoini any reaction hai kana oh yeah fantastic I'm telling fantastic any many started giving comments adikana kana gumana khoi comment birak pa yai ado my journey sudi fantastic oiba adumba journey ne na haiba potuni hanak se khoi chau to bagi ma ji social media da viral oibani yamma naga khumbane you know the rain is fighting China Japan's war kind of wa khoi English ke ma na ngang ba ado film da khoi yaw re Manipur gi dum encyclopedia mayama adagi interview to gyo mayama social media da viral ogi ba ji YouTube ta kari da yaw ga leba mayama lebane da kari reaction lege na the visits any reaction and hangune da oh yeah fantastic any many started giving comments adikana makra num comment pinna rakane aduga journey to the I visit to the fantastic way na aduni aduna yam phajaba sisu wan to leba cartoon ni aduna Manipur gi issues kamai lotion gedage karam kanda leader khan gedage February trom de bokta mathang jai trom de bokta tum pr sangdo kadori bra hai je Manipur tamangam de khanna baya ba khanai to ya ba to ye dum kamangam de ana Manipur ge mai onse kadum sakatage se yam luba issue mo oin tham jage na ngasi gi dum ba ELITETV gi text of cartoon gi mahau mata nga solution jere meng ta video sing bo kana khuram jawal na kanena be thang jeri pine biris